Lengsin Birksi Mayam, Wari Haire YouTube channel Asina, Wari Tabi Vigidam Adomu Takachari, Adom Gidumak Puduna Lakchare, Breaking Bed no episode 3. Wari Asidakari Tolibiga have do Muk Mam Taminarasi. Ahan Basinda, Walter Amadisi, floor sing Duna Lerami, floor the Pumsai Chai Duna Leriba, Amadi, Asina Chatat Pahoraba, Asibak Chang, Nomay Matek Singdo, Walter Amadisina, Hinada Yamwana Sing Duna Lerami. Walter Amorpa Sing Sina Lokan Nakuri, Maramdi Mahak, Hanadi cancer Nariba Mishani, Adugi Matata, Asina Mubergi, Hakchang Chatat Pamatamda, Namtiba Manama Sutoi. Amorpa Singna, Walter Mahak and Ha wedding ida, Tawayauna Mubegi Hakchangasi, Kari Pot Singna, Punsin Dunas Habagi Haina, Walter Amadi Mahaki classmate Anina, research document Nishinami. Walter Amadi Jasina floor Matata Sangdoliba Dugimakol Tabada, basemental labor crazy and Chinaba my Tongolina Makol Aduna Laliba Make Edida, Ying Dunarami. Matangisinda, Walter Mayimda, Skylar Amadi, Walter Junior Anina Makogi Tasro Lagadaba Anga Adugi Lefam or Godoriba Kadu, Rang Sangdun Lerami. Manakta Leriba Pamung Amada Famduna, Skylar Gimanana Medina Mahagna Tongi Kung Adu, Yamna Fazade Haiduna, Matondo Murum Sonduna Lerami. Walter Junior Hari, Nana Pam Drabadi Karigi Tonglibano, Medina Hari, Kungup Se, Tomba Yana Nungai, Adugi Tonglibani, Adobo design a city, Hotel Sap Topamina Tongadabo Kungupni Harami. Tanzasida, Walter Junior call Malaki, Walter Junior Mahak Huzumak Lage Haram Nagatki. Skylarna, Mary, I say, Wari Machama Igetobani, Kainoma Kangazuna lady, Mary Nang Surup Takpahibra. Housic not troubleshoot Nana College Tamling Matamda, Surup taste Powdy Tolmuni, Machegi was tabda, Marina Sound Young Lady. Skylarna sorry Harami. Marina Makatan Hari, Kaileregan Hangdo. Skyland Hari, Nana Surup Tapumatamda, Nangi character da Madinangi no Natauda, Yamna Town of Homalakibra. Medina Hari, I Dikashitokidena. Machegi Wahanga Setabada, Mirak Nara Kanglava, Medina Chinaba Miyenga Lunana, Yingazuna Hanglami. Walter Junior say, Churup Takpahorabra, Ganza Taklira. Skylar Nangak Legend Hari, Natinate, Nana Kalidolale, Medina Makatara Maki Ganzadi Kanadikilawi, Nankangbra. Skylar Hari, Mary Aina Hanglibase, a take him taginate, Agi Wari Machama Ibiki, Aduda, Kyauba character Amagi, Magi Maram the Eden of Hanglibani. Matangi Sinda, Plastic tap at Sawa Amam the Leptuna, Walter Amadisi, Masada Paglib, Singdo, Sing the caption in a Samtoklan. Matangi Sinda, Jesina Magi drawer degi, Makoina Shunki, drug at the Loktuna, Bart of Mamada Changduna, Taktuna Lerami. Amaram Dena, Walter D. Crazy Eyed Kitolet and Seasonal River, Bucket Yariba Amang Singdo, Hidok Sing Doctuna, Bucket Ado Mukhana, Crazy Eyed Pyramid. Walter Natoribudo, Crazy and Mamit Cup Mokai Ying Dun Lerami. Walter Namaki Tabak Lurgas at Higetawi, Crazy and Hire E, Hang on the Yang U. Walter Sumamai on talk to na Crazy at the Yanglami. Crazy and Magi, Marksum the Pulibus was a do Paidun Harami. Naquina Angonatori was say, I need Dicadon the Igi Yakna the Falk Toro. Naquina Toribo say, I was hangagum the Kanumani. Walter Namamai looked Haraduna, I am sorry, Harami. Maramdi, Crazy at Pupunsin, but not Traga, Mahapu Hatopa. Asinataba, a topalambi amtalete. Walter Namahapu Hapangam the Bagi Mahapum Punduna Tamlibani. Crazy and Hari, I would have the Unatraga Ibu Halu. Walter na came to Haram Denachak Higetawi Adugu, Crazy and Makatari. Walter, no one to me had Pangambagi Tana Yaudi. Walter Mahakiming Tab the Chap Lepi Adug Hari. Nang Agiming Sacram Nakanglibano. Crazy Hari, Jessina Nugi made Harry with drug Adugon Balakumatunda, I want the Maming High, I want that Nate, Agi in Alpa the Suhai. Walter Nasaun Hari. Nang Jessida, Manam Tapamakai Puraga Hanglibanatra, Crazy Anna no Fetoraga Hari, Pura on a tenere, Nana Kaliduga. Walter Nahangai, a top of the Keke Hari, Agi Maramda. Crazy and Makatari, Nang High School Gi Ozani, Chemistry Gi, Nanginacha Masule, Mahama Kong Swainare, Amukasu, Crazy and Karem Dunahari, Nangi partner say Karamba Muno, Kamainta we have a say Nang Hena Kalangani. Mangon the Wa or Pahavia Dabani, Mingon the Paul in a Tambani. Crazy and Hari, Walter Nangatori would say, Nang Nasafa Bukanlam Lunatra, Nangatori would have say Nangam Sanade. Masita with the Walter Nakumlei, Adudi Nang Hari would say, Carino. I know on the Polibus was a do log to Oga, Nangu Tadopa, Aduga Nang Sunangi Topochakiva Asira. Crazy Aina, Walter Buman, Hari Makai Yaragani Kalabugum Yam confidence wang Hari, Hoi, Nang a Tadopa, Natraga, Nang Miharpa Ama Oiba, Asina Tabanangi Lambi Late. Asigizumatakta, Nangi Quadigi Maru Eba, Yam Satina Akaiba Pirakadaba, Mue Adudi, Matakta Pamduna Harami. Matangi room da Jasina drug season river room other the Tong Tilaki,
ꯖꯦꯁꯤꯅ ꯕꯥꯠꯔꯨꯝ ꯃꯤ ꯂꯩ ꯑꯩ ꯊꯕꯛ ꯆꯤꯜꯂꯤ ꯉꯥꯏꯈꯣ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯊꯣꯡ ꯊꯤꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯖꯦꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯌꯥꯗ꯭ꯔꯕꯗ ꯋꯥꯜꯇꯔꯅ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯋꯥꯜꯇꯔꯅ ꯆꯪꯂꯛꯄꯗ ꯖꯦꯁꯤꯅ ꯄꯥꯏꯗꯨꯅ ꯊꯛꯂꯤꯕ ꯗ꯭ꯔꯒ ꯑꯗꯨ ꯋꯥꯜꯇꯔꯒꯤ ꯃꯈꯨꯠꯅ ꯀꯟꯊꯩ꯫ ꯖꯦꯁꯤꯅ ꯁꯥꯎꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯁꯥꯎꯅ ꯖꯦꯁꯤꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯒꯤ ꯃꯤꯡ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯒꯤ ꯂꯩꯐꯝ, ꯑꯩꯒꯤ ꯊꯕꯛ ꯇꯧꯐꯝ, ꯑꯩꯒꯤ ꯑꯔꯣꯏꯕ ꯂꯣꯏꯅꯃꯛ ꯅꯪꯅ ꯍꯥꯏꯗꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯜꯇꯔꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯁꯨꯡꯈꯤꯕ ꯗ꯭ꯔꯒ ꯃꯦꯠ ꯑꯗꯨ ꯄꯨꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯁꯤ ꯇꯣꯏꯂꯦꯠꯇ ꯂꯪꯊꯈ꯭ꯔꯒꯦ ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯇꯣꯏꯂꯦꯠꯇ ꯂꯪꯊꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯉꯥꯏꯈꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯗ꯭ꯔꯒꯇꯣ 90,000 ꯍꯦꯟꯕꯒꯤ ꯗ꯭ꯔꯒꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯊꯛꯇꯨꯅ ꯂꯩꯔꯕꯗꯤ ꯃꯁꯤꯒꯤ ꯗ꯭ꯔꯒꯁꯦ ꯃꯃꯜ ꯂꯩꯇꯦ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯖꯦꯁꯤꯅ ꯐꯝꯂꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯆꯤꯡꯊꯩ ꯑꯗꯨꯒ ꯗ꯭ꯔꯒꯁꯤꯡꯗꯣ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯊꯥꯗꯗꯨꯅ ꯐ꯭ꯂꯁ ꯇꯧꯏ꯫ ꯖꯦꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗꯒꯤ ꯗ꯭ꯔꯒꯁꯤꯡꯗꯣ ꯂꯧꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯊꯣꯡꯅ ꯊꯠꯇꯨꯅ ꯂꯩꯈꯤꯕꯅ ꯖꯦꯁꯤ ꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯖꯦꯁꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯗ꯭ꯔꯒꯇꯣ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯗ꯭ꯔꯒ ꯂꯧꯅꯕ ꯕꯥꯠꯔꯨꯝꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯋꯥꯜꯇꯔꯁꯨ ꯖꯦꯁꯤꯕꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯁ꯭ꯇꯦꯌꯔꯀꯦꯁꯇ ꯆꯦꯟꯊꯔꯛꯄꯗ ꯂꯣꯛ ꯀꯟꯅ ꯈꯨꯔꯛꯇꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯂꯣꯛ ꯈꯨꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯋꯥꯜꯇꯔ ꯌꯥꯝꯅ ꯋꯥꯅ ꯇꯞꯅ ꯍꯧꯒꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯖꯦꯁꯤꯅ ꯃꯥꯒꯤ ꯒꯦꯠ ꯊꯣꯡ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯔꯗ ꯀꯥꯈꯠꯇꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯦꯁꯤꯕꯨ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯏ꯫ ꯖꯦꯁꯤꯅ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯌꯥꯝꯅ ꯂꯩꯔꯤ ꯉꯥꯏꯈꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯩꯒꯤ ꯏꯊꯧ ꯇꯧꯕ ꯂꯣꯏꯔꯦ ꯅꯪꯒꯤ ꯅꯊꯧꯗ ꯉꯥꯏꯔꯕꯅꯤ꯫ ꯋꯥꯜꯇꯔꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯄꯨꯡ 2 ꯍꯦꯟꯅ ꯅꯪꯅ ꯁꯦꯡꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯗꯤ ꯊꯕꯛ ꯑꯣꯏꯅ ꯊꯥꯔꯔꯣꯏꯗ꯭ꯔꯥ? ꯖꯦꯁꯤꯁꯨ ꯁꯥꯎꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯄꯥꯝꯗꯨꯅ ꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯏꯃꯨꯡꯁꯦ ꯃꯅꯝ ꯆꯦꯜꯂꯦ꯫ ꯋꯥꯜꯇꯔꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯅꯪꯅ ꯇꯧꯔꯝꯂꯒꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯈꯤꯒꯗ꯭ꯔꯥ? ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯣꯏꯟ ꯇꯣꯁ ꯇꯧꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯈꯥꯏꯗꯣꯛꯅꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯅꯪꯒꯤꯗꯤ ꯂꯣꯏꯗ꯭ꯔꯤ꯫ ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯕꯦꯁꯃꯦꯟꯗ ꯂꯩꯔꯤꯗꯨꯅꯤ꯫ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯝꯂꯒ ꯖꯦꯁꯤ ꯃꯥꯒꯤ ꯀꯥꯔ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯋꯥꯜꯇꯔꯁꯨ ꯌꯥꯝ ꯋꯥꯅ ꯂꯣꯛ ꯈꯨꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯔꯤꯅ ꯁꯣꯔꯨꯝ ꯑꯃꯗ ꯈꯣꯡꯎꯞ ꯑꯃ ꯌꯦꯡꯂꯝꯃꯤ꯫ ꯈꯣꯡꯎꯞ ꯑꯗꯨ ꯑꯃꯨꯕ ꯃꯆꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁ꯭ꯇꯣꯔ ꯃꯄꯨ ꯑꯗꯨꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗꯤ ꯐꯣꯟ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯔꯤꯒꯤ ꯐꯣꯟꯁꯨ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯦꯡꯀꯤꯅꯤ꯫ ꯃꯦꯔꯤꯅ ꯍꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤꯕ ꯑꯗꯨ ꯄꯨꯡ 2 ꯍꯦꯜꯂꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯏꯗꯧꯔꯤ? ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯦꯡꯛꯇꯤ ꯄꯨꯂꯤꯁ ꯈꯔꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯆꯥꯕ ꯈꯔ ꯐꯥꯕꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯐꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯅꯪꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯗꯨ ꯀꯔꯤꯅꯣ? ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯅꯤ ꯍꯦꯡꯛ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯔꯤꯅ ꯃꯍꯥꯛꯅ ꯁꯣꯔꯨꯝꯗ ꯌꯦꯡꯂꯝꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯇꯣꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯁꯦ ꯒꯟꯖꯥ ꯊꯛꯄ ꯍꯧꯔꯦ꯫ ꯃꯁꯤ ꯇꯥꯕꯗ ꯍꯦꯡꯛꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯍꯣꯏ ꯁ꯭ꯀꯥꯏꯂꯔꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯍꯦꯡꯛ ꯅꯪꯅ ꯑꯝꯇ ꯀꯤꯍꯜꯂꯣ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯖꯤꯟꯅꯗꯅꯕ꯫ ꯍꯦꯡꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯃꯄꯥ ꯋꯥꯜꯇꯔꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝꯅꯤ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗꯤ꯫ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯍꯦꯡꯛ ꯅꯪꯁꯦ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯌꯥꯝꯅ ꯏꯖꯠ ꯇꯧꯖꯕꯅꯤ꯫ ꯅꯉꯣꯟꯗ ꯌꯥꯝ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯆꯠꯄꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯊꯝꯈꯤ꯫ ꯃꯦꯔꯤꯅ ꯈꯣꯡꯎꯞꯇꯣ ꯇꯣꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯖꯥ ꯑꯃ ꯍꯥꯞꯄꯀꯥꯟꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯔꯤꯅ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗ ꯁꯥꯎꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯗꯨꯀꯥꯟꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯔꯤꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯇꯣꯡꯂꯛꯄ ꯈꯣꯡꯎꯞ ꯑꯗꯣ ꯁꯣꯔꯨꯝꯒꯤ ꯈꯣꯡꯎꯞ ꯃꯌꯥꯝ ꯊꯝꯂꯤꯕ ꯄꯔꯦꯡ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯃꯍꯥꯛꯅ ꯇ꯭ꯔꯥꯏ ꯇꯧꯅꯕ ꯇꯣꯡꯈꯤꯕ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯇꯣꯡꯁꯤꯜꯂꯒ ꯄꯩꯁꯥ ꯄꯤꯔꯝꯗꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯗ꯭ꯔꯒ ꯆꯥꯕꯁꯤꯡꯒꯤ ꯂꯩꯐꯝ ꯍꯣꯇꯦꯜ ꯑꯃꯗ ꯀꯥꯔ ꯑꯃꯨꯕ ꯑꯃ ꯈꯥꯝꯅꯈꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯃꯣꯠꯈ꯭ꯔꯦ ꯂꯩꯕꯗ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯡꯛꯄꯨ ꯄꯨꯂꯤꯁꯅꯤ ꯍꯥꯏꯅ ꯈꯪꯕꯁꯤꯡꯗꯨꯅ ꯃꯥꯒꯤ ꯀꯥꯔꯗ ꯆꯪꯅꯈꯤ꯫ ꯀꯥꯔ ꯑꯃꯨꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯡꯛ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯡꯛꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤ ꯗ꯭ꯔꯒ ꯆꯥꯕꯁꯤꯡꯒꯤ ꯂꯩꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯕꯨ ꯀ꯭ꯔꯤꯁꯇꯦꯜ ꯄꯦꯂꯦꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯗ꯭ꯔꯒ ꯗꯣꯁ ꯑꯃꯒꯤꯗꯃꯛ ꯃꯃꯥ ꯐꯥꯎꯕ ꯌꯣꯟꯊꯣꯛꯄ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯗꯧꯅ ꯍꯥꯏꯁ꯭ꯀꯨꯜ ꯇꯝꯂꯛꯄ ꯃꯇꯝꯗ ꯒꯟꯖꯥ ꯆꯥꯕ ꯍꯧꯈꯤꯕꯗꯒꯤ ꯃꯊꯪ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯍꯦꯡꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯏꯉꯛ ꯉꯛꯂꯗꯨꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯍꯦꯡꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯎꯠꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯍꯦꯡꯛꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕꯤ ꯗ꯭ꯔꯒ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯍꯦꯡꯛꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯍꯦꯡꯛꯅ ꯗ꯭ꯔꯒ ꯆꯥꯕꯤ ꯅꯨꯄꯤ ꯑꯗꯣ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯐꯝꯂꯤꯕ ꯁꯥꯏꯗ ꯑꯗꯣꯝꯗ ꯂꯦꯞꯍꯜꯂꯒ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯐꯠꯇꯕ ꯁꯥꯏꯗ ꯏꯐꯦꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯍꯛꯆꯥꯡꯗ ꯁꯣꯛꯍꯜꯂꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯗ꯭ꯔꯒ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯌꯥ ꯀꯦꯟꯕ ꯑꯃꯗꯤ ꯃꯌꯥ ꯃꯆꯨ ꯍꯣꯡꯕꯁꯤꯡ ꯑꯗꯣ ꯍꯦꯡꯛꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯍꯦꯡꯛꯅ ꯍꯥꯏꯔꯛꯏ ꯃꯊꯪ ꯊꯦꯡꯅꯔꯗꯤ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ
ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗ꯭ꯔꯒ ꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯣꯇꯦꯜ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯖꯦꯁꯤꯟ ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯍꯪꯂꯛꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯔꯝꯗ ꯍꯪꯕ ꯅꯠꯇꯦ ꯒꯟꯖꯥꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯂꯤꯁ ꯑꯃ ꯁꯦꯝꯗꯨꯅ ꯄꯣꯏꯟꯠ ꯈꯔ ꯏꯔꯝꯃꯤ ꯃꯍꯥꯛꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯄꯨ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯤꯁ ꯁꯦꯝꯗꯨꯅ ꯃꯔꯝꯁꯤꯡꯗꯣ ꯏꯔꯝꯃꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯄꯨ ꯍꯥꯠꯂꯣꯏꯗꯕꯒꯤ ꯃꯔꯝꯁꯤꯡꯗꯤ ꯃꯤ ꯍꯥꯠꯄꯁꯦ ꯐꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯂꯨꯔꯕꯗꯤ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤ ꯍꯥꯠꯄ ꯑꯃ ꯑꯣꯏꯅ ꯂꯩꯔꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯄꯨ ꯍꯥꯠꯇ꯭ꯔꯕꯗꯤ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯋꯥꯜꯇꯔ ꯑꯃꯗꯤ ꯃꯍꯥꯛ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯂꯣꯏꯅꯃꯛ ꯍꯥꯠꯈꯤꯕ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯏꯊꯣꯛꯂꯤꯕ ꯃꯔꯝꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯋꯥꯜꯇꯔ ꯃꯊꯥ ꯁꯥꯅ ꯕꯥꯊꯔꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯊꯦꯡ ꯂꯩꯔꯝꯃꯤ ꯀꯥꯔ ꯋꯥꯁꯀꯤ ꯃꯄꯨ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯃꯌꯥꯝ ꯄꯤꯁꯤꯟꯗꯨꯅ ꯑꯩꯁꯦ ꯀꯥꯔ ꯋꯥꯁꯇꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯀꯥꯏꯂꯔ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯔ ꯋꯥꯁꯇ ꯂꯩꯔꯤꯕ꯭ꯔꯥ ꯋꯥꯜꯇꯔꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯀꯥꯔ ꯋꯥꯁ ꯃꯄꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯂꯨꯕꯗ ꯅꯪꯗꯤ ꯀꯥꯔ ꯋꯥꯁ ꯑꯗꯨꯗꯒꯤ ꯊꯕꯛ ꯇꯣꯛꯈꯤꯕ ꯍꯞꯇꯥ 2 ꯁꯨꯔꯦ ꯍꯥꯏ ꯁ꯭ꯀꯥꯏꯂꯔꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯅꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦ ꯁ꯭ꯀꯥꯏꯂꯔꯅ ꯃꯃꯤꯠ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯩꯔꯣ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯕꯦꯁꯃꯦꯟꯠꯇꯒꯤ ꯋꯥꯜꯇꯔ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯃꯈꯥꯗ ꯑꯃꯨꯛꯇ ꯀꯨꯝꯃꯛꯑꯣ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯋꯥꯜꯇꯔꯅ ꯐ꯭ꯔꯤꯖꯇꯒꯤ ꯕ꯭ꯔꯦꯗ ꯕꯇꯔ ꯂꯧꯊꯣꯛꯇꯨꯅ ꯁꯦꯟꯋꯤꯆ ꯑꯃ ꯁꯦꯝꯂꯝꯃꯤ ꯋꯥꯜꯇꯔꯅ ꯂꯣꯛ ꯈꯨꯅ ꯕꯦꯁꯃꯦꯟꯠꯀꯤ ꯃꯩ ꯊꯥꯟꯗꯨꯅ ꯀꯨꯝꯊꯔꯛꯈꯤ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯋꯥꯅ ꯂꯣꯛ ꯈꯨꯔꯤꯕꯗꯨ ꯃꯃꯤꯠ ꯃꯅꯥ ꯀꯨꯞꯇꯕ ꯃꯈꯩ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔ ꯂꯣꯛ ꯈꯨꯔꯝꯕꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯋꯥꯜꯇꯔꯅ ꯁꯦꯟꯋꯤꯆ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯄ꯭ꯂꯦꯠ ꯑꯗꯨꯁꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯀ꯭ꯔꯦꯖꯤ ꯑꯥꯏꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯂꯦꯞꯈꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯋꯥꯜꯇꯔꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯛ ꯈꯨꯅ ꯋꯥꯜꯇꯔ ꯍꯧꯒꯠꯂꯛꯏ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪ ꯍꯧꯒꯠꯂꯛꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯦ ꯃꯤꯅꯤꯠ 10-15ꯃꯨꯛꯅꯤ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯃꯁꯥ ꯃꯇꯣꯝꯗ ꯂꯣꯛ ꯈꯨꯕꯗ ꯋꯥꯟꯊꯕ ꯉꯝꯕꯁꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯪꯁ ꯀꯦꯟꯁꯔꯅ ꯅꯥꯔꯦ ꯑꯗꯨꯅꯅꯤ ꯋꯥꯜꯇꯔꯅ ꯂꯩꯃꯥꯏꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯂꯦꯠ ꯑꯀꯥꯏꯕ ꯃꯇꯦꯛꯁꯤꯡ ꯑꯗꯣ ꯋꯥꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯅꯧꯕ ꯁꯦꯟꯋꯤꯆ ꯑꯃ ꯁꯦꯝꯃꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯐ꯭ꯔꯤꯖꯇꯒꯤ ꯕꯤꯌꯔ ꯀꯦꯁ ꯑꯃ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯕꯦꯁꯃꯦꯟꯠꯇ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯅ ꯁꯦꯝꯂꯤꯕ ꯁꯦꯟꯋꯤꯆ ꯑꯗꯣ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯇ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯨ ꯌꯥꯎꯗꯕꯅꯤ ꯅꯪꯅ ꯆꯥꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤ ꯅꯪꯅꯕꯨ ꯃꯤ ꯍꯥꯠꯅꯤꯡꯂꯕꯗꯤ ꯆꯤꯟꯖꯥꯛꯇ ꯀꯩꯀꯩꯅꯣ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤ ꯍꯥꯠꯄꯗ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯋꯥꯜꯇꯔꯅ ꯕꯤꯌꯔ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯀꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯕꯤꯌꯔ ꯕꯣꯇꯜ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯀꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯊꯛꯂꯝꯃꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯀ꯭ꯔꯦꯖꯤ ꯑꯥꯏꯠ ꯀꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯀꯔꯤ ꯀꯧꯏ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯣ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯗꯣꯃꯤꯡꯒꯣ ꯀꯧꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯤꯡꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯒꯤ ꯃꯦꯛꯁꯤꯀꯣꯒꯤ ꯂꯣꯟꯗꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯗꯣꯃꯤꯡꯒꯣ ꯍꯥꯏꯅ ꯀꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔꯅ ꯗꯣꯃꯤꯡꯒꯣ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯒꯤ ꯌꯨꯝꯗꯤ ꯀꯥꯏꯗꯅꯣ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯗꯣ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯂꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯃꯣꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯃꯤ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕꯗꯣ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯪꯕꯨ ꯍꯥꯠꯇꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯔꯝ ꯑꯃ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯑꯃꯇ ꯐꯪꯗꯦ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯅꯪꯕꯨ ꯍꯥꯠꯇꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯔꯝ ꯑꯃꯠꯇꯗꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯕ ꯑꯩꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯩꯝꯇ ꯇꯧꯔꯣꯏ ꯑꯁꯣꯛ ꯑꯄꯟ ꯑꯝꯇ ꯅꯪꯍꯜꯂꯣꯏ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯩꯝꯇ ꯊꯣꯛꯇꯦ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯒꯅꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗꯕ ꯂꯝꯕꯤꯗꯤ ꯌꯥꯔꯛꯄ ꯄꯨꯁꯤꯟꯅꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯥꯎꯅꯈꯤꯕ ꯃꯥꯒꯤ ꯂꯝꯕꯤ ꯆꯠꯅꯈꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯝꯇ ꯂꯩꯔꯣꯏ ꯑꯃꯨꯛꯁꯨ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯈꯜꯂꯝꯒꯅꯤ ꯃꯗꯨꯗꯤ ꯁꯤꯒꯗꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯖꯤꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨꯅꯦ ꯋꯥꯜꯇꯔ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯋꯥꯜꯇꯔ ꯋꯥꯈꯜꯅ ꯐꯝꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯅꯪ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯏꯄꯦꯟ ꯄꯦꯟꯗꯦ ꯅꯪꯅ ꯑꯩꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯩꯁꯨ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯉꯥꯏꯈꯣ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯕꯅꯤ ꯑꯩ ꯀꯣꯂꯦꯖꯇꯒꯤ ꯕꯤꯖꯤꯅꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯒ꯭ꯔꯤ ꯄꯥꯏꯔꯦ
Walterna haire nangi degree dudi nang drug yonbagi business asida yamna kanaramagani crazy ana makhatan haire ai su anga ngita isai nongma yamna pamjaki adubu aigi baban ai isai tamge habse sunya yakide baban hai hayang wai ahal ora kumatumda paisa seki amata paidaba kalakar ama oheuduna punsilen gani Walterna hanglai nangi babadi kari tawi tampigo furniture koba mafam adu tarabra mafam adugi mapudo akhoi babani Walterna amu haire ai mafam adu khangine noigi dukando TV advertise ta yam toina toina laklambani haina hainarme Walterna makhatare aigi ichanpa ama pokumatamda noigi dukanda angang singi phamung macha ama aina leiba lakhi crazy aina haire hojiksu aduguma poche singdo khoi dukanda yamna yoli Walterna makhatare noi babado asengbadadi yamna sathiba miyuini crazy aichu noladuna haire hoi akhoi babado yamna sathi Walterna amu hanglai crazy ai nang noi babagi dukanda thabak tobu yarak tabra crazy aina haire aina hek gyan tarakpadagi yarak aina nongma sauduna toklage haina toktriba fawba Walterna haire nang chahi tara taruki mamangda nang chahi kayamuk suramagani crazy aina haire nang na school matamda akhoi dukanda pochai leiba lakpo eramagadi mafam aduda pochai yolonebado ai oramgani haina crazy aina haire Pitribi ase yamna pi iko haina duna makhoi ani beer thakmine Walterna crazy at beer bottle amaga mu pirami crazy aina haire jesi di khangbra nang cancer na ra habase Walterna kumle kanamta khangde nang na tomdani aigi imung manungda fau khangdabani crazy aina haire kari gi haidribanu imung manungda Walterna haire masi maramda imung manungda haina naba aigi famdat pangal thongna leitri mirak nara khanglaba crazy aina no fet toraga haire nang na drug sungli base si maram sigi oire nangi imung manungge paisa taliba natra nangna pamlabadi nangna pama paisa masing kaya no hayu IPge aina haikibadini Walter asiguma thabak se nongona paksade khong thangjendringida khongpham adu handoknaba khallu Walter nang hak wakhal khalaba matungda ai hojik kai togodabano khangde hare crazy aina yamna confidence wangna Walter gi mafamda mifam hongdani yengduna lerami aduga crazy aina makhatare Walter nangna togodabadu nang chap chana khangi aduga mabu thado u haiduna ingit tawrami Walter na hare hoi ai nangi ngakta loleba sodo hangdoknaba so lawrkhige nang hak leramu haramlaga mahak chatki mathangi sinda Walterna upu mathakta leiriba sodo lawtharami aduga mana pairiba beer bottle dustbin da hapchilami mahakna dustbin makham hangdoktuna hapchinba matamda ngasagi akaiba plate tu su urami Walter chap leptuna lerami aduga tung handuna dustbin manungda yarba plate akaiba machetsing aduda yenglami matungda mahakna plate akaiba machetsing ado puthoktuna table da plate akaiba machetsing ado mafam chana semduna amuk hana plate tu bi samjanana ba honarami adubu plate akaiba machetsing adudagi plate akaiba machet amadi watuna lerami masi ubada Walter khangle crazy aina kari plan tawri habise Walter thamoi karami mathasu sarami maramdi Walter mi aphabagi honabi mahak ta sengna crazy aina haibo famsing adu thajarami mahapu thadokpige haina khalami waliba plate machet adu crazy aina lochinduna thamme habisi Walter su khangami Walter na crazy aina pu hek thadokluba matamda crazy aina mahak paiba plate machet aduna Walter bu makhawri da thinduna hatkadore habase Walter su khangami Walter matomda machinda karigino na hak na suna tawribase haiduna ningba kaiba loina na matomda sonjarami Walter ta sengna ma crazy at pu haning dabani adubu ori film asidadi Walter na crazy at pu hatpa natraga crazy at na Walter amadi mahaki imung manung tumna hatkhiba lambi ani asina taba atopa amta leitre mathangi sinda Walter na yamna mong hadana basement ni thong hangdoktuna so du paiduna changlakhi mabu ubada crazy at phamlambadagi leptuna Walter bu yengaga hare langna toribuda chumme crazy at ti hojik sumagi plan adu Walter na khangdri hana khalli Walter na sodu uladuna crazy at mamai maning lomda ontho o so hangdoke haduna ingit tarami crazy at su haiba inba angang amagumna mamai le thuktuna leikhi Walter na crazy at ki manakta changchinduna hare nang engonda ta sengna saudabra crazy aina hare kadawai saudino nang na ege thawai kanbiri sidi crazy aina Walter bu yengdun hare aibu thado o Walter na khangdaw saduna crazy at ke sojaido paiduna so hange torami adubu sodi hangde tanja asida crazy at su Walter bu hanaba magi pocket ta yaureba plate akaiba mate ado lothoknabo honarami adubu tawribu thado punamakti Walter na urami Walter na ingna tamna hare aina so se hek hangba mikupta nang nangi pocket tagi plate machetuna aigi khawrida thingadoribra wahai sitabada crazy at su tanja sinan thokhanba yade matagum magi plate machetu lokthokuna Walter bu thinnana khonarami Walter su crazy at ki mangak chamda loriba sojai adu paiduna Walter na alaibat mathongna puthokuna crazy at ki makhorida lakshinduna thamlami crazy at su magi plate machetuna Walter da thinna haiduna lerami Walter upimbi adu da makhongna ngaktuna crazy at ki makhorida kanna lakshilami tanja asta crazy at su Walter ki makhongda plate machet aduna hanjan thindalami Walter su chena khang aduna crazy at ki makhorida kanna lakshilami mamaida upai leitraba crazy at yamna kanna hairamba mukhuto tapna tana thakhi
ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄ꯭ꯂꯦꯠ ꯃꯆꯦꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯒ꯭ꯔꯦꯖꯤꯌꯥ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ ꯋꯥꯜꯇꯔꯅ "I am sorry" ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯍꯥꯛꯁꯨ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯖꯦꯁꯤ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯒ ꯁꯨꯡꯐꯝ ꯑꯣꯏꯔꯤꯕ ꯕꯥꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯕꯥꯟ ꯃꯅꯨꯡꯗ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯕꯦꯁꯃꯦꯟꯗ ꯀꯨꯝꯊꯔꯛꯈꯤ ꯃꯅꯨꯡꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯈꯨꯝꯂꯝꯗꯦ ꯖꯦꯁꯤꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯒ꯭ꯔꯦꯖꯤꯌꯥ ꯂꯩꯔꯝꯗ꯭ꯔꯦ ꯒ꯭ꯔꯦꯖꯤꯌꯥꯒꯤ ꯃꯛꯁꯤꯟꯗ ꯂꯣꯜꯂꯝꯕ ꯁꯣꯖꯩ ꯑꯗꯨꯁꯨ ꯅꯥꯀꯟ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯥꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯍꯨꯠꯇ ꯆꯪꯂꯛꯄ ꯑꯣꯖꯥ ꯑꯗꯨꯅ ꯋꯥꯜꯇꯔ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯀ꯭ꯂꯥꯁ ꯃꯥꯅ ꯑꯣꯏꯅ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯗ꯭ꯔꯒ ꯁꯨꯡꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤꯗ ꯂꯥꯛꯂꯒ ꯗ꯭ꯔꯒ ꯁꯨꯡꯂꯝꯃꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯃꯅ ꯍꯦꯡꯇ ꯔꯤꯄꯣꯔꯠ ꯄꯤꯔꯝꯃꯤ ꯍꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯔꯦꯖꯤꯌꯥꯅ ꯇꯣꯡꯂꯛꯄ ꯀꯥꯔ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯀꯥꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯗ꯭ꯔꯒꯇꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔꯗ ꯎꯠꯂꯝꯃꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯦꯠ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯦꯠ ꯁꯤꯡꯇ꯭ꯔꯤꯛ ꯁꯤꯡꯕ ꯑꯁꯤꯗꯤ ꯑꯃꯨꯛꯐꯥꯎ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯃꯅ ꯍꯦꯡꯄꯨ ꯀꯧꯔꯛꯏ ꯃꯥꯛꯁ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯝꯃꯤ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯍꯥꯊꯨ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯇꯥꯍꯧꯕ ꯒ꯭ꯌꯥꯁꯀꯤ ꯃꯥꯛꯁ ꯑꯗꯣ ꯑꯉꯥꯡꯅ ꯈꯨꯟꯗꯨꯅ ꯁꯥꯟꯅꯈꯤꯕ ꯃꯥꯛꯁ ꯑꯗꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯐꯪꯂꯝꯃꯤ ꯑꯗꯨꯒ ꯃꯥꯛꯁ ꯑꯗꯨꯕꯨ ꯍꯦꯡꯇ ꯎꯠꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯚꯔꯕ꯭ꯔꯤꯖ ꯑꯃꯒꯤ ꯃꯊꯛꯇ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯥꯔ ꯊꯧꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛ ꯃꯌꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯁ꯭ꯀꯥꯏꯂꯔ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯗꯕ ꯂꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯄꯤꯁꯣꯗ 3 ꯁꯨꯕ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯁ꯭ꯀꯥꯏꯂꯔꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯋꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛ ꯗ꯭ꯔꯒ ꯁꯨꯡꯉꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯃꯤ ꯑꯃ ꯍꯥꯠꯂꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯍꯥꯛ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯇꯁꯦꯡꯅꯃꯛ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯅꯤ ꯗ꯭ꯔꯒ ꯁꯨꯡꯕ ꯇꯣꯛꯂꯒꯗ꯭ꯔꯥ ꯍꯦꯡ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯗ꯭ꯔꯒ ꯁꯨꯡꯐꯝꯗꯒꯤ ꯐꯪꯈꯤꯕ ꯃꯥꯛꯁ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯋꯥꯜꯇꯔ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯖꯦꯜꯗ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯎ ꯁꯣꯏꯗꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ